ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯕꯤꯀꯥꯁ ꯀꯧꯖꯩ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯝꯃꯅꯤ꯫ ꯈꯨꯡꯒꯪꯗ ꯂꯩꯖꯕ ꯑꯩꯈꯣꯏꯗꯤ ꯑꯅꯝꯕꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯏꯝꯐꯥꯜ ꯃꯌꯥꯗ ꯂꯩꯕ ꯚꯔꯥ ꯀꯥ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯗ ꯈꯔ ꯂꯩꯒꯜꯂꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤꯗꯃꯛꯇ ꯏꯝꯐꯥꯜꯗ ꯂꯩꯇꯕ ꯌꯥꯔꯝꯗꯦ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯒꯗꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯗꯣꯛꯆꯗꯨꯅ ꯑꯩꯈꯣꯏꯇꯕꯨ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯧꯔꯒꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯏꯃꯥ ꯑꯩ ꯏꯝꯐꯥꯜꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ꯫ ꯀꯩꯗꯧꯔꯨꯅꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯒꯥꯔꯤꯒꯤ ꯚꯔꯥ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯑꯃꯠꯇ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯥꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯃꯆꯥ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ 3ꯅꯤ꯫ ꯏꯈꯥꯗ ꯅꯨꯄꯤ 2 ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯩꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯀꯨꯞꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯅ ꯑꯥꯗ ꯂꯩꯔꯨꯅꯕꯒꯤ ꯑꯌꯥꯕꯁꯨ ꯄꯤꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯅꯕ ꯀꯟꯅ ꯆꯦꯟ ꯆꯣꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯃꯁꯤꯡ ꯍꯦꯜꯂꯤ꯫ ꯔꯨꯝ ꯑꯍꯥꯡꯕ ꯀꯌꯥ ꯂꯩꯇꯦ꯫ ꯊꯥ 1-2ꯗ ꯉꯥꯏꯈꯣ ꯃꯈꯣꯏ ꯁꯤꯜ ꯂꯥꯡꯉꯛꯈꯤꯒꯦ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯛꯄꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ ꯇꯥꯛꯌꯦꯜꯒꯤ ITIꯒꯤ ꯐꯣꯝ ꯊꯥꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯇ꯭ꯔꯦꯗ ꯍꯥꯏꯕꯗꯤ ꯀꯝꯄ꯭ꯌꯨꯇꯔꯕꯨ ꯇꯝꯒꯦꯔꯥ ꯃꯦꯀꯥꯅꯤꯛꯄꯨ ꯑꯣꯏꯒꯦꯔꯥ ꯑꯄꯥꯝꯕ ꯇ꯭ꯔꯦꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯑꯃ ꯈꯜꯂꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯨ꯫ ꯃꯈꯣꯏꯒꯤꯗ ꯍꯣꯁꯇꯦꯜꯁꯨ ꯂꯩꯕꯅꯤ꯫ ꯅꯪ ꯃꯗꯨꯗ ꯑꯃꯨꯛꯇ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯨ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯦꯡꯗꯗꯤ ꯌꯦꯡꯁꯜꯂꯒꯦ ꯈꯟꯗꯨꯅ ꯐꯣꯝ ꯑꯃ ꯂꯧꯔꯒ ꯆꯍꯤ 1ꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯣꯄꯔꯦꯇꯔꯒꯤ ꯆꯍꯤ 1ꯒꯤ ꯀꯣꯔꯁꯀꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯝꯕꯒꯤ ꯑꯌꯥꯕ ꯐꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯨ ꯀꯌꯥ ꯇꯝꯕꯤꯅꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯣꯁꯇꯦꯜꯗ ꯂꯩꯗꯨꯅ ꯆꯍꯤ 1ꯗꯤ ITIꯁꯨ ꯇꯝꯕ ꯀꯣꯂꯦꯖꯁꯨ ꯇꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯊꯤꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯁꯤ ꯋꯥꯠꯇꯅ ꯂꯩꯕꯖꯥꯠꯅꯤꯀꯣ ꯈꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯉꯥꯏꯅ ꯆꯍꯤ 1ꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯒꯤ ITI ꯇꯝꯕꯒꯤ 1 years ꯀꯣꯔꯁ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯐꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯊꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯊꯥ 1-2 ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯏꯝꯐꯥꯜꯗ ꯚꯔꯥ ꯀꯥ ꯑꯍꯥꯡꯕ ꯈꯔ ꯁꯥꯟꯖꯔꯤ ꯍꯥꯏꯗꯅ ꯈꯕꯔꯗ ꯊꯦꯡꯅꯈꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯩ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯍꯧꯔꯒ ꯚꯔꯥ ꯀꯥ ꯑꯗꯨ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯌꯧꯔꯦ꯫ ꯚꯔꯥ ꯃꯄꯨꯗꯨꯒ ꯑꯩꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯁꯤ ꯀꯔꯥꯏꯋꯥꯏꯗꯅꯣ? ꯊꯥꯒꯤ ꯑꯣꯏꯕ ꯚꯔꯥ ꯀꯥꯒꯤ ꯃꯃꯜꯅ ꯀꯌꯥꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯄꯥꯛ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯌꯨꯁꯨ ꯈꯔ ꯊꯛꯄ ꯑꯍꯜ ꯃꯥꯜꯂꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯌꯨꯝ ꯃꯅꯨꯡ ꯑꯃꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯅꯨꯄꯤꯔ ꯀꯔꯤꯅꯣ ꯍꯥꯊꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯉꯥꯡꯉꯝꯃꯤ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯍꯪꯉꯤꯕꯁꯤ ꯈꯨꯝꯕ ꯍꯩꯇꯕꯔꯣ? ꯌꯦꯡꯅꯤꯡꯗꯦ ꯑꯁꯥꯏꯗ ꯆꯠꯂꯣ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯃꯤ ꯀꯌꯥꯅꯣ ꯂꯩꯗꯣꯏꯁꯤ? ꯌꯥꯅꯤ ꯂꯩꯕ, ꯊꯥꯒꯤ ꯑꯣꯏꯅꯗꯤ 1,500 ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯥ ꯚꯔꯥꯒꯤ ꯄꯩꯁꯥ ꯑꯗꯨꯁꯨ ꯍꯣꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯂꯩꯔꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯏꯅꯦ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯀꯥꯗꯤ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯎ ꯍꯥꯏꯗꯨꯅ ꯆꯤꯜꯂꯕ ꯌꯨꯝꯂꯛ ꯑꯃ ꯐꯥꯎꯔꯒ ꯑꯩꯈꯣꯏꯕꯨ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯔꯦꯡ ꯁꯥꯅ ꯀꯥ ꯅꯥꯏꯔꯒ ꯌꯨꯝ ꯄꯔꯤꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯧꯅ ꯁꯥꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯍꯜ ꯑꯃꯁꯨ ꯍꯥꯟꯅꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯨꯝꯕ ꯅꯍꯥ 2 ꯑꯃꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯩꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯌꯦꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒ ꯇꯥꯏꯅꯕ ꯀꯥ ꯑꯗꯨ ꯑꯩꯅ ꯈꯜꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯅꯁꯨ ꯃꯇꯥꯏ ꯏꯋꯩ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯏꯗ ꯂꯩꯕꯗ ꯃꯤ ꯂꯥꯡꯉꯛꯄꯗ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ
ꯑꯩꯅ ꯃꯇꯥꯏ ꯊꯪ ꯊꯪꯕ ꯀꯥ ꯑꯗꯨ ꯈꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯗꯁꯨ ꯑꯩꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤ ꯄꯣꯠ ꯆꯩ ꯍꯣꯜꯂꯛꯑꯒꯦ ꯍꯥꯏꯗꯨꯅ ꯂꯨꯄꯥ 500 ꯗꯤꯄꯣꯖꯤꯠ ꯑꯣꯏꯅ ꯍꯥꯟꯅ ꯄꯤꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯑꯌꯥꯕ ꯄꯤꯕꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯁꯨ ꯍꯜꯂꯛꯄꯗ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯊꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ ꯃꯈꯣꯏꯒꯤꯗꯣ ꯈꯔ ꯍꯣꯡꯃꯟꯗ꯭ꯔꯣ? ꯅꯪꯅ ꯍꯣꯡꯉꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤꯗꯣ ꯅꯥꯇꯩ ꯆꯥꯗꯕ ꯃꯐꯝ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯚꯥꯏ ꯊꯤꯖꯜꯂꯨꯔꯒꯗꯤ ꯅꯥꯇꯩ ꯆꯥꯕ ꯃꯐꯝꯁꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏꯒꯤꯗꯣ ꯌꯥꯔꯦ ꯈꯜꯂꯦ꯫ ꯃꯅꯨꯡꯕꯨꯗꯤ ꯈꯔ ꯆꯪꯉꯁꯨ ꯖꯒꯥꯗꯣ ꯈꯔ ꯏꯪꯕꯒꯨꯝ ꯇꯧꯏ꯫ ꯏꯇꯣꯝꯗ ꯂꯩꯗꯣꯏꯁꯨ ꯅꯠꯇꯦ, ꯃꯤ ꯑꯇꯩꯁꯨ ꯂꯩꯔꯤ꯫ ꯍꯌꯦꯡꯗꯤ ꯑꯩ ꯀꯣꯂꯦꯖ ꯂꯥꯛꯑꯔꯣꯏ꯫ ꯄꯣꯠ ꯆꯩ ꯈꯔ ꯌꯨꯝꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯕꯕꯥꯒ ꯍꯣꯟꯖꯟꯕ ꯍꯧꯔꯒꯦ꯫ ꯉꯝꯃꯒꯗꯤ ꯍꯌꯦꯡꯗꯒꯤ ꯑꯗꯨꯝ ꯂꯩꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯕꯕꯥꯒ ꯑꯩꯒ ꯇꯧꯔꯒ ꯀꯥ ꯑꯗꯨꯗ ꯍꯣꯜꯂꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯐꯔꯦ, ꯄꯣꯠ ꯆꯩ ꯈꯔꯁꯤ ꯁꯪꯕ ꯑꯣꯏꯅ ꯅꯪ ꯂꯩꯍꯧꯔꯣ, ꯑꯋꯥꯠꯄꯁꯤꯡ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯏꯄꯥ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯒ ꯕꯕꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯈꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯉꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯒ ꯆꯥꯛ ꯊꯣꯡꯗꯣꯛꯇꯨꯅ ꯍꯥꯎꯇꯕ ꯈꯔ ꯆꯥꯔꯒ ꯋꯥꯕꯗꯒꯤ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯀꯥ ꯑꯗꯨꯗ ꯃꯌꯦꯛꯇꯤ ꯁꯦꯡꯅ ꯎꯗꯦ꯫ ꯃꯤꯑꯣꯏ ꯑꯃ ꯆꯪꯉꯛꯑꯒ ꯑꯩꯕꯨ ꯅꯝꯃꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯁꯦ ꯃꯉꯥꯛꯅꯕ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯒ ꯍꯧꯒꯠꯄ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯝꯈꯤꯗꯦ꯫ ꯀꯥꯡꯊꯣꯟꯗ ꯈꯨꯠꯁꯤꯅ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯏꯁꯥ ꯏꯇꯣꯝꯗ ꯍꯧꯒꯠꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯛꯑꯦ ꯈꯜꯂꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯏꯁꯥꯁꯤ ꯎꯏꯊꯗꯨꯅ ꯏꯅꯝ ꯅꯝꯃꯝꯈꯤ꯫ ꯀꯣꯟꯅꯗꯤ ꯌꯥꯝꯅ ꯋꯥꯅ ꯑꯩꯁꯨ ꯏꯁꯥ ꯏꯇꯣꯝꯗ ꯈꯨꯖꯤꯟꯅ ꯆꯤꯛꯆꯔꯒ ꯃꯤꯀꯞ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯏꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯪꯅꯕ ꯀꯥ ꯑꯗꯨꯁꯨ ꯑꯩꯅ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯂꯥꯡꯍꯧꯕꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯑ ꯐꯥꯎ ꯑꯗꯨꯝ ꯋꯥ ꯋꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯄꯨꯡꯊꯦꯡ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯐꯝꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯨꯝꯊꯕꯗꯁꯨ ꯉꯥꯏꯔꯤ, ꯄꯨꯡ ꯍꯥꯏꯔ ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯉꯥꯛꯅꯈꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ꯫ ꯍꯥꯟꯅꯁꯨ ꯃꯉꯥꯛꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯇꯥꯏ꯫ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯐꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯏꯁꯥꯁꯦ ꯏꯅꯝ ꯍꯦꯛ ꯅꯝꯃꯒ ꯍꯧꯒꯠꯄ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ꯫ ꯃꯉꯥꯛꯅꯔꯒ ꯁꯤꯕ ꯀꯥꯏꯁꯦ ꯉꯁꯤꯗ ꯈꯪꯉꯤ꯫ ꯌꯥꯝꯅ ꯋꯥꯅ ꯁꯤꯔꯝꯒꯅꯤ꯫ ꯐꯔꯦ, ꯍꯌꯦꯡ ꯕꯕꯥ ꯂꯥꯛꯄ ꯉꯥꯏꯔꯒꯦ, ꯑꯗꯨꯒ ꯕꯕꯥꯗ ꯋꯥꯔꯤ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯋꯥꯈꯜ ꯃꯣꯟ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯒ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯕꯕꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯩꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯃꯒꯤ ꯒꯥꯔꯤ ꯅꯦꯛꯇꯨꯅ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯑꯋꯥꯠꯄꯁꯤꯡ ꯑꯗꯨ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯀꯀꯥ ꯑꯗꯨꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯍꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ, ꯀꯝꯗꯧꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯈꯪꯗꯦ, ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤꯔꯥ ꯉꯔꯥꯡꯗꯤ ꯑꯍꯤꯡꯗ ꯃꯉꯥꯛꯅꯩ꯫ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯃꯤꯀꯞ ꯊꯣꯛꯄ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ꯫ ꯐꯅ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯐꯥꯎ ꯍꯧꯒꯠꯄ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯦꯔꯥ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯅꯁꯥꯗꯣ ꯈꯔ ꯋꯥꯅ ꯇꯨꯝꯊꯈꯤꯕꯒꯤ ꯏꯅꯝ ꯅꯝꯕ ꯑꯣꯏꯔꯝꯒꯅꯤ, ꯅꯇꯣꯝꯗꯁꯨ ꯅꯠꯇꯦ, ꯃꯤ ꯑꯇꯩꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯐꯔꯦ, ꯅꯃꯥꯁꯨ ꯅꯣꯡꯃ ꯄꯨꯔꯒ ꯂꯥꯛꯑꯒꯦ, ꯅꯪꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯥꯗ ꯄꯣꯠ ꯆꯩ ꯑꯋꯥꯠꯄ ꯂꯩꯔꯝꯃꯒꯁꯨ ꯏꯄꯥ ꯑꯗꯨꯝ ꯊꯤꯜꯂꯛꯀꯦ, ꯂꯩꯍꯧꯔꯣ, ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯀꯣꯂꯦꯖ ꯑꯃꯨꯛ ꯀꯥꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯅ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅꯁꯨ ꯐꯥꯒꯤ ꯇꯧꯔꯛꯈꯤ꯫ ꯅꯪꯒꯤ ꯀꯥ ꯑꯗꯨꯗ ꯃꯤ ꯁꯤꯈꯤꯕ ꯌꯥꯎꯔꯝꯒꯅꯤ, ꯃꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯀꯣꯂꯦꯖꯇꯒꯤ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯑꯕ ꯃꯇꯨꯡ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯂꯦꯡ ꯑꯃ ꯑꯅꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯀꯥꯁ, ꯅꯇꯣꯝꯗ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯁꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯔ ꯂꯥꯡꯕꯅꯤ, ꯅꯪ ꯍꯩꯅꯒꯗ꯭ꯔꯥ ꯈꯪꯗꯦ, ꯁꯤꯗꯒꯤ ꯈꯔ ꯀꯨꯏꯁꯤꯜꯂꯛꯑꯒꯗꯤ
Ka hangbasing asi mi laisanaraani. Akoiga naknana laihausi hairaki. Madudaisu hoit itausing. Matam kharadi aigi sida laikige. Aduga hongtoage hairami. Numitasu ai chai sing thongba loiraga. Aigi kaadu da lairik ngahak paaduna lairami. Aigi phamung nakanda paaliba thongnawa tusu hangtoami. Takanda da pukri yamnadi saudaba. Apikpa masulay. Jaga adu kharasu suongi. Sanare su pukri mapala du da yamna hawi. Mamnaga mamsalakpadu da thongnawa domdagi. Tumit kangsu yamna sangakhi. Madudai jo thongnawa du lonsenge khanduna. Phamungdagi phoklang na hawgalami. Thongnaw maya du hek yaurakpada. Mapanda mi ema satlaw na lalaga satkibadawna. Sanilama isada phawki. Aisu numit tabada ngairi. Kanabu oiribazano khanduna. Thongnaw adu da kok haipet lithoaga. Mapanda yengthoami. Adubo mapanda di mi leiba amata uramkide. Aisu wakande sing jingnana thongnaw adu chena lonsalamduna. Phamungda muksangakhi. Kona wakanda karigumba kharasu khanba hawraami. Aina leiriba mafam asi karinongmadi tawtawi. Laitin namna kanba jaga oibazara. Nataga jaga asida kari leibazano. Aigonda akiba ma phawribasina karigino. Leiminariba makhoi ateising asidi. Karisu khandana nungaina leiba ui. Moidi karisu tawdabazara khalami. Numitumasu chaktuoga isu tumtharami. Aina mikap thorakpada nungalaga leirami. Ahingdumadi karisu tawrakhide. Maduda isu wakhanda khara ingtharami. Asumna thangna na ahing mari mga mukti. Karisu tawdana nungaina tumba phangami. Tawbadubu nongma numit amadi. Ahing nungyay amaday na mikap thorakpada. Aigi kaadu kinakanda. Miyoy ama hanggat handa chatpagi moongda. Makhola may na tarami. Pungso numito di yam na tengami. Ahingi pung ama makhay muktari. Maduday su kana mukwiri pazano. Nahangi dumay na yenguraga. Mi kanaso muklayra mo'y tuisarak kalami. Ngayaki matungda di gonggong siyan kibadong na. Makhola ma muktarakhi. Ay chuwakanda thong hangtuoga yengu pa yaban nati. Laitin na mukwira magadiya pabawiroy kanduna. Tumsana ba honarami. Ay nahek tumtaba hawrakpada. May sumuk mutki. Nahangay dagi sumapamadu da hek lakbaga. Kaagi may talaga tumtumami. Numito di may gamutki baga. Kaado pumamhek mamki. Hawgalaga kendala masukat ke kalabasu. May ado amuk tuna lakataboy ningduna. Hawgat paga karatan baga tumtarami. Ay nahek tumtaki baga. Mamangda iyan hanba numit kasi da mangang nakiba dugum. Numito da swagi pamung mamangda. Migi mitanggu manupa magisakpam da laktuna. Aigi sada muk namakhi. Madudagi sugyan mentadana. Mangadu kana laurami. Adubo handakte lebak phabadagi. Leiminari batay singadu na thong nauk tilagtuna. Aibu makoy mayam na mapandagi kaurakhi. Makoy na adum na kaurakpadagi sumikap thopang amsarami. Leiminari ba makoy singadu na suay na gyan taraklaba matung. Hanjan mapandagi gyan tarbo haidana. Aibu kaupiraami. Ay nasutong hangtok to na makoy bumanungda kausalami. Numito may sumutkibadagi laam kidi. Makoy mayam na suay bukay dawraki hangpiraami. Maduday na ahingda mangak na banikumi. Ngayakti makoy na ingon da wari watay sabiramaga. Makoy chutumba mukloy na sangnaki. Ahing dumadi ay chutum tabang amdabadagi. Nungan ba ngayrami. Matam kara di so ahing kara tumboy tumdaboy tawraga. Ahing kara lenki. Kuwana di kasi na uwari bazarak kanduna. Makoy atay sing nalayriba kaado ka muktang na hongzalami. Matamadu da sulay minariba makoy sing atay sing dana. Karisu tawdraga ay da dumtatana. Nupa masangak tunay sada hanjan namduna. Tatana mangak narami. Makoy atay sing da so ay nawari tamami. Ay di tumbayadre. Hek tumtabaga ahing adum mangak na tunalayri. Ay ikada nupa masangak tuna. Ay bukawri karamelag. Kong pay duna karasingak. Ay di kizaba na loyri. Aduna koy di karisu tawdabra hangami. Maduda makoy di karisu tawdi. Nangonda da tawrisi na kamay na tawri bazano hangaki. Ay gimataodo da makoy sunungayak tabadagi. Ay hingkuding layminari basing ado. Ay gikada tumba dumsang biraki. Miyoyaniga tummasoy mangak na badudi. Hanjan isada dum tawraki. Ansing ado na so tumamday kuding. Natway na mi kauksalaga tumo hay biraki. Adubo ay di hanadigi hauna tumamday kuding. Taway mi di dum kauksalaga tumami. Asum na tatana akiba mataw kaya si tawrak padagi. Yung gibabay malakpada ay nawapang maduhawdo ami. Baba na suweng wanda sumna hayraki. Mapamasida laybada ng wanda pangnadre. Tuo zaga sida layruranu.
ngasi akhoi laingai sida yumda hankrasi khara leiraga muk mafam chaba ma yengaga leiro yumda hankrasi hairaki madudai so wakhan muna tawduna leisira hankrasira khalami sumna babaga imaga khoi puna ka tu da leiringai bara oina khoina leiriba yum paring aduga naknana leiba yum amagi ahalama laktuna akhoida sumna hairaki isa sana khoi aigida mukta lawo ipa wa ma haiki mafam asida haiba nungaite hairaki ahal adugi wafam aduda babaga imaga khoidi pakhatpa ma poki kari tawraba janu khalami asumna akhoi ahum ahal adugi mayumda sangami ahal adugi masa masu singsu yum aduda leirami hotendagi cha boraga leiraga khoida pijarami kona ahal aduna babada sumna hairaki akhoi su khangde ngarang na handa khangbada ngairi bara asida leiba ahal amana hairakpadagi khangbani bara ka asida leiba angang ama tatana mangak nei haidana wari tamakpadagi khangbani yengu bara oina saliba ka paringsigi matai thang thangba ka asida yumbu sigi masanu padu yu taptana thakjalaga matomda ka asida tumingai mangak na duna sikhrabani jaga adu laifam su yamna kanbe inkhoni makoina maram sadana bara sandok sabagi wani pukri masa ama leiribasi su phunba yade ishorgi maphamni natai su khara zadaba imungni bara saliba imung asi masanu paduna leikidabadu su chahi ama khara hele hojik ka sing asida leiriba sing asidi kuidriba ngaktani makoide kari su khangba nati hana leramba kangu singdi yumbudugi masanu paduna hek leikidabaga nasanu pa asida tawriba sikum tatana mamang mahada nupa ama laktuna nami haidana ka si thadoktuna loina sena khrabani hojik leiriba sing asidi lakpa kuidriba ngaktani kari su khangba nati aduna nakhoi su nasanu pa si purga yumda yamna thuna hankhro kona phatanungda thokdringai lehoriba kango sing asisu akhoina kona tamne ingna wari tawge nakhoi gyan tarbu hangakhi ahal adugi wafam adu hektaru badagi aidi sapok sumna phamba ngamselakide kibana loiki babaga imaga nasu ahal adubu thagalami mafam sigi aronba wafam pumba loina tambirakpagi madudagi su khudakta mafam adu thadoktuna yumda halami tasengbadi aigi manglanda laktuna tattana aigi sada nami iba miyoi adu yumbudugi leikidaba macha nupadugi thawai adu oiramki khanda khanjalubada ngasisu isada tu songi mayam wari asi matang asaida loijari mathangi wari da mayam punna muk thengnarasi ngasigidi mayam dagi kainanaba bidai lobsari